ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝꯅꯆꯤꯡꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯠꯆꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯗꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡ ꯑꯃꯠꯇ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ꯫ ꯏꯍꯩ ꯏꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯈꯤꯒꯦ꯫ ꯏꯃꯥ ꯕꯕꯥꯒꯤ ꯅꯤꯡꯕ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯑꯩꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨꯅ ꯂꯥꯛꯑꯕ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯣ ꯊꯦꯡꯅꯔꯕꯗꯤ ꯌꯥꯔꯛꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡ ꯑꯩꯅ ꯌꯥꯝꯅ ꯍꯩꯅꯈꯤꯗꯦ꯫ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯊꯤꯅ ꯊꯤꯅ ꯉꯥꯡꯈꯤ꯫ ꯊꯥꯕꯜꯗ ꯐꯪꯉꯤ ꯆꯨꯝꯅ ꯄꯥꯏꯃꯤꯟꯅꯔꯒ ꯆꯣꯡꯕꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯍꯦꯛ ꯑꯩꯉꯣꯟꯗ ꯃꯤꯡ ꯂꯩꯐꯝ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯖꯤꯜꯂꯛꯑꯗꯤ ꯍꯦꯛꯇ ꯊꯣꯛꯂꯛꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯏꯆꯦꯟꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯛꯈꯤ꯫ ꯑꯅꯧꯕ ꯌꯨꯝ ꯍꯣꯡꯉꯛꯄ ꯖꯥꯠꯅꯤ꯫ ꯈꯔ ꯍꯩꯇꯕ ꯂꯝꯗꯒꯤ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯑꯅꯤꯃꯛ ꯑꯣꯖꯥꯅꯤ꯫ ꯃꯤ ꯌꯥꯝꯅ ꯐꯩꯅ ꯃꯤꯅ ꯍꯥꯏꯅꯈꯤ꯫ ꯃꯗꯣ ꯑꯩꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯏ꯫ ꯃꯥꯁꯦ ꯃꯊꯟꯇ ꯄꯣꯛꯄꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯣꯡꯒꯥꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯁꯨ ꯏꯃꯥꯒ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯃꯣꯏꯗ ꯆꯪꯉꯨꯏ꯫ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯏꯅꯦ ꯀꯧꯋꯦ꯫ ꯌꯨꯝꯕꯨꯅꯦ꯫ ꯏꯅꯦꯁꯦ ꯌꯥꯝꯅ ꯐꯩ꯫ ꯃꯤꯊꯧ ꯃꯤꯔꯝ ꯄꯤꯖ ꯄꯤꯊꯛ ꯈꯪꯗꯦ ꯑꯍꯥꯟꯕ ꯑꯣꯏꯔꯁꯨ ꯀꯣꯏꯅꯕ ꯂꯩꯇ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯂꯛꯑꯒ ꯑꯩꯒ ꯈꯪꯅꯍꯜꯂꯦ꯫ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯁꯨꯄ꯭ꯔꯤꯌꯥ ꯀꯧꯋꯦ ꯍꯥꯏ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯂꯦ꯫ ꯁꯨꯄ꯭ꯔꯤꯌꯥꯁꯨ ꯃꯃꯥꯒ ꯑꯩꯈꯣꯏꯗ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ꯫ ꯑꯗꯨꯕꯨ 10 ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯒꯤ ꯇꯣꯏꯅꯗꯤ ꯆꯠꯇ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯂꯩ꯫ ꯃꯇꯝꯁꯦ ꯅꯤꯡꯊꯝꯊꯥꯅꯤ꯫ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄ ꯃꯇꯝ ꯑꯣꯏꯕꯒ ꯑꯩ ꯃꯉꯣꯟꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩ꯫ ꯃꯇꯝꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯝꯃꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯍꯣꯡꯕ ꯏꯅꯦ ꯑꯁꯤꯒ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯑꯦ꯫ ꯏꯅꯦꯒꯤ ꯃꯆꯥꯁꯦ 3ꯅꯤ꯫ ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯃꯣꯏꯅ ꯍꯥꯏꯕꯗꯒꯤ ꯈꯪꯉꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯁꯛ ꯈꯪꯅꯔꯦ꯫ ꯅꯨꯄꯥ 2ꯗꯨꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯃꯣꯏ ꯑꯅꯤꯃꯛꯁꯦ ꯗꯦꯜꯂꯤꯗ ꯂꯩ ꯍꯥꯏ꯫ ꯑꯩꯉꯣꯟꯗ ꯏꯅꯦꯁꯤꯅ ꯍꯥꯏꯕꯅꯦ, ꯊꯣꯏꯕꯤ ꯅꯃꯥꯍꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈꯤꯅ ꯍꯪꯉꯛꯑꯦ꯫ ꯑꯩ ꯏꯅꯦꯒꯤ ꯃꯈꯣꯟꯗꯨꯗ ꯏꯅꯦ ꯂꯩꯌꯦ ꯍꯥꯏꯔꯒ ꯃꯥꯏꯁꯦ ꯑꯣꯟꯈꯠꯂꯛꯄ ꯃꯇꯝꯗ ꯏꯅꯦꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯃꯤ ꯆꯥꯟꯅꯈꯤ꯫ ꯃꯗꯣ ꯏꯅꯦꯁꯤꯅ ꯈꯪꯉ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯤ ꯅꯕꯨꯡꯅꯦ꯫ ꯅꯕꯨꯡ ꯑꯇꯣꯝꯕꯅꯦ ꯁꯛ ꯈꯪꯅꯧ꯫ ꯗꯥ ꯑꯇꯣꯝꯕ ꯀꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯊꯣꯏꯅ ꯀꯧꯕꯒꯨꯝ ꯗꯥꯇꯣꯟ ꯀꯧꯒꯦꯔꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯈꯪꯗꯦ ꯅꯨꯄꯥꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯀꯨꯆꯨ ꯉꯧꯋꯦ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯕꯥꯔ ꯃꯨꯔꯇꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯁꯥ ꯅꯥꯜꯂꯤ꯫ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯈꯤ꯫ ꯃꯥꯁꯨ ꯀꯔꯤ ꯈꯟꯕꯅꯣ ꯈꯪꯗꯦ꯫ ꯃꯃꯤ ꯑꯅꯤꯗꯨꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯛꯑꯦ꯫ ꯑꯩ ꯏꯅꯦꯗ ꯍꯣꯏ ꯏꯅꯦ ꯁꯨꯄ꯭ꯔꯤꯌꯥꯅ ꯀꯧꯕꯒꯨꯝ ꯗꯥꯇꯣꯟ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯅꯣꯛꯏ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯇꯨꯝꯕ ꯆꯥꯕ ꯆꯠꯄ ꯃꯥꯇ ꯎꯈꯤ꯫ ꯑꯩꯅꯒ ꯊꯣꯡꯒꯥꯟ ꯊꯣꯛꯄ ꯗꯨꯀꯥꯟ ꯆꯠꯄꯗ ꯗꯥꯇꯣꯟꯒ ꯍꯦꯛꯇ ꯊꯦꯡꯅꯩ꯫ ꯃꯥꯁꯨ ꯑꯩ ꯎꯕ ꯃꯇꯝꯗ ꯅꯣꯛꯑꯒ ꯋꯥꯔꯤ ꯍꯦꯛꯇ ꯁꯥꯔꯛꯏ꯫ ꯑꯩ ꯃꯥ ꯎꯕꯗ ꯏꯀꯥꯏꯕꯗꯤ ꯐꯥꯎꯋꯦ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯈꯨꯝꯃꯦ꯫ ꯅꯨꯃꯤꯠꯁꯦ ꯁꯨꯄ꯭ꯔꯤꯌꯥ ꯑꯩꯈꯣꯏꯗ ꯂꯥꯛꯏ꯫ ꯑꯩꯗꯤ ꯇ꯭ꯌꯨꯁꯟꯁꯨ ꯑꯃꯠꯇ ꯇꯧꯗꯕꯅꯤꯅ ꯅꯪꯅ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯕ ꯁꯥꯏꯟꯁꯇꯣ ꯑꯩꯈꯣꯏ ꯗꯗꯥꯗ ꯇꯥꯛꯍꯟꯁꯦ ꯍꯥꯏꯕꯗꯒꯤ ꯏꯃꯥꯅꯁꯨ ꯃꯗꯨꯅꯁꯨ ꯐꯔꯦ ꯅꯛꯁꯨ ꯅꯛꯄꯒ ꯍꯥꯏꯔꯒ ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯗꯥꯇꯣꯟꯗ ꯁꯥꯏꯟꯁꯁꯦ ꯇꯥꯛꯍꯟꯕ ꯆꯠꯂꯦ꯫ ꯁꯨꯄ꯭ꯔꯤꯌꯥꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯃꯤꯟꯅꯕ ꯃꯇꯝꯗꯗꯤ ꯐꯩ꯫ ꯃꯥ ꯌꯥꯎꯗꯕ ꯅꯨꯃꯤꯠ ꯏꯊꯟꯗꯒ ꯇꯥꯛꯄ ꯅꯨꯃꯤꯠꯇꯤ ꯃꯥꯏꯁꯦ ꯏꯀꯥꯏꯕꯗ ꯊꯥꯡꯒꯠꯄ ꯉꯝꯗꯦ꯫ ꯈꯪꯗꯦ ꯏꯊꯟꯗ ꯄꯪꯏꯗ ꯏꯀꯥꯏꯖꯩ꯫ ꯁꯨꯄ꯭ꯔꯤꯌꯥꯒ ꯗꯥꯇꯣꯟꯒꯁꯦ ꯃꯈꯠꯇ ꯈꯠꯅꯩ꯫ ꯁꯨꯄ꯭ꯔꯤꯌꯥꯗꯤ ꯀꯦꯅꯒ ꯇꯧꯕꯒ ꯐꯥꯒꯤ ꯑꯃ ꯇꯧꯕ ꯌꯥꯗꯦ꯫ ꯃꯕꯨꯡꯒ ꯍꯦꯛꯇ ꯀꯧꯅꯗꯕ ꯇꯧꯋꯦ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯅꯨꯃꯤꯠ ꯑꯁꯤ ꯗꯥꯇꯣꯟꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯐꯣꯟ ꯄꯥꯏꯕ꯭ꯔꯥ ꯍꯪꯉꯛꯑꯦ꯫ ꯑꯩ ꯗꯥꯇꯣꯟꯅ ꯑꯗꯨꯝꯅ ꯍꯪꯄ ꯑꯗꯨꯗ ꯃꯉꯣꯟꯗ ꯉꯛꯅ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯗꯗꯤ ꯍꯔꯥꯎꯖꯩ꯫ ꯑꯩꯅ ꯗꯥꯇꯣꯟ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯤꯌꯦ ꯏꯆꯦꯒꯤꯕꯨꯗꯤ ꯄꯥꯏ꯫ ꯅꯪꯒꯤ ꯄꯥꯏꯗꯕ ꯀꯩꯒꯤꯅꯣ ꯗꯥꯇꯣꯟ? ꯐꯣꯟ ꯄꯥꯏꯔꯗꯤ ꯅꯪꯅ ꯈꯪꯗꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯪꯄ ꯌꯥꯏꯗꯅ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯅꯗ꯭ꯔꯁꯨ ꯍꯥꯏꯔꯒ ꯅꯣꯛꯁꯤꯜꯂꯛꯑꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯄꯥꯝꯖꯔꯨꯕꯒ ꯌꯥꯅꯤꯌꯦ ꯆꯦꯆꯦꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯝꯒꯦ ꯗꯥꯇꯣꯟ꯫ ꯆꯦꯆꯦꯗꯤ ꯐꯣꯟ ꯄꯥꯏꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯇꯣꯏꯅ ꯄꯥꯏꯕ ꯅꯠꯇꯦ꯫
ꯑꯩꯅ ꯑꯌꯥꯝꯕ ꯏꯃꯥꯟꯅꯕꯤꯒ ꯄꯥꯎ ꯐꯥꯎꯅꯕꯩ ꯄꯥꯏꯔꯤꯅꯦ꯫ ꯏꯁ, ꯑꯉꯥꯡꯅ ꯐꯣꯟ ꯄꯥꯏꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯛꯁꯤꯟꯈꯤ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯄꯅꯦ꯫ ꯃꯥꯏꯁꯦ ꯑꯩ ꯅꯣꯟꯊꯔꯒ ꯂꯩ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯍꯥꯏꯔꯛꯀꯦ ꯏꯁꯤꯜꯂꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯕꯣꯏ ꯃꯆꯤ ꯑꯃꯗ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯏꯁꯤꯜꯂꯦ꯫ ꯑꯩꯒꯤꯁꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗ ꯑꯩꯒꯤꯗꯤ ꯗꯥꯇꯣꯟ ꯆꯤꯡꯐꯥ ꯄꯨꯗꯦ ꯍꯥꯏꯕꯗꯒꯤ ꯍꯣꯔꯦꯟ ꯇꯧꯔꯛꯑꯣ ꯌꯨꯝ ꯌꯧꯕꯒ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒ ꯑꯩꯒ ꯃꯦꯁꯦꯖ ꯊꯥꯅꯕ, ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯗꯨꯝ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯑꯍꯥꯟꯕꯅꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯅꯨꯄꯤ ꯑꯅꯤ ꯈꯪꯅꯔꯝꯃꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅꯗꯤ ꯇꯣꯛꯅꯔꯁꯦ ꯍꯥꯏ, ꯅꯨꯄꯤꯁꯤꯅ ꯌꯥꯗꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯁꯦ, ꯀꯩꯅꯣ ꯅꯨꯄꯥꯅ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯥꯇꯣꯟ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯈꯪꯗꯦ, ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯖꯥꯠꯅꯦꯅ ꯐꯥꯒꯤ ꯑꯣꯟꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯛꯑꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯒꯤꯁꯨ ꯏꯕꯥꯅꯤꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯥꯎꯅꯩ꯫ ꯑꯩꯅ ꯃꯉꯣꯟꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏ, ꯗꯥꯇꯣꯟꯅ ꯅꯨꯄꯤꯗꯣ ꯈꯪꯅꯒꯦ ꯍꯥꯏꯔꯁꯨ ꯐꯖꯅ ꯈꯪꯅꯧ꯫ ꯑꯩꯒ ꯈꯪꯅꯁꯦ ꯍꯥꯏꯔꯒꯅ ꯅꯨꯄꯤ ꯑꯃꯗꯣ ꯗꯥꯇꯣꯟꯅ ꯐꯖꯅ ꯍꯥꯏꯕꯤꯈꯣ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯗꯣ ꯃꯥꯅꯗꯤ ꯑꯩꯁꯦ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯑꯩꯅꯗꯤ ꯍꯥꯏꯈꯤꯕꯅꯦ, ꯗꯥꯇꯣꯟ ꯅꯪ ꯑꯩꯕꯨ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯤꯕꯗꯤ ꯇꯧꯒꯅꯣ, ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏ ꯍꯣꯏ ꯑꯩ ꯐꯖꯅ ꯅꯨꯄꯤꯗꯣ ꯍꯥꯏꯈ꯭ꯔꯒꯦ꯫ ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ, ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯁꯤ ꯆꯍꯤ 2 ꯁꯨꯔꯛꯑꯦ꯫ ꯅꯛꯅꯕꯅꯤꯅ ꯅꯣꯡꯃꯇꯗꯤ ꯎꯅꯗ꯭ꯔꯦ, ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯦꯁꯦꯖ ꯊꯥꯅꯕꯗꯨ ꯅꯠꯇꯅ꯫ ꯑꯩ ꯎꯅꯕꯁꯨ ꯇꯁꯦꯡꯅ ꯀꯤꯖꯩ, ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯏꯃꯥ ꯕꯕꯥꯅ ꯈꯪꯉꯕ, ꯏꯅꯦꯅ ꯈꯪꯉꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯈꯤꯅꯤ ꯈꯟꯕꯒꯤ꯫ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯦ꯫ ꯗꯥꯇꯣꯟꯒꯤ ꯃꯃꯥ ꯏꯅꯦꯁꯦ ꯑꯩꯒ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯗꯥꯇꯣꯟꯗ ꯈꯪꯍꯟꯒꯅꯣꯅ ꯍꯥꯏꯕꯅꯦ, ꯃꯥꯅꯗꯤ ꯌꯥꯗꯦ ꯈꯪꯍꯟꯒꯦꯅ ꯍꯥꯏ꯫ ꯇꯁꯦꯡꯅ ꯑꯩ ꯄꯥꯈꯠꯂꯦ, ꯀꯩꯒꯨꯝꯕ ꯏꯅꯦꯗꯨꯅ ꯈꯪꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯏꯃꯥ ꯕꯕꯥꯗ ꯊꯤꯅ ꯉꯥꯡꯉꯝꯃꯗꯤ ꯑꯩ ꯀꯃꯥꯏ ꯇꯧꯅꯤ? ꯏꯃꯥ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯟꯅꯤ? ꯃꯁꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩꯅ ꯌꯥꯝꯅ ꯀꯤꯔꯤꯁꯦ꯫ ꯂꯥꯏꯕꯛ ꯐꯗꯅ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯑꯗꯤ ꯐꯩ, ꯑꯗꯨꯁꯨ ꯊꯥꯖꯗꯦ, ꯃꯔꯝꯗꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯑꯣꯏꯔꯣꯏꯗꯕ ꯈꯣꯡꯊꯥꯡꯗꯅꯤ ꯑꯩꯅ ꯊꯥꯡꯉꯤꯕꯁꯨ꯫ ꯗꯥꯇꯣꯟꯅꯗꯤ ꯃꯃꯥꯗ ꯍꯥꯏꯒꯦ, ꯏꯃꯥꯅ ꯅꯪꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤꯗꯨꯗꯤꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯗꯥꯇꯣꯟꯁꯦ ꯍꯟꯗꯛ ꯃꯔꯛ ꯑꯩꯅ ꯇꯧꯕ ꯀꯣꯜ, ꯃꯦꯁꯦꯖ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ꯫ ꯑꯩ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯜꯂꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯊꯝꯈ꯭ꯔꯦ꯫ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯌꯥꯝꯅꯕꯨꯗꯤ ꯌꯨꯝꯁꯨ ꯅꯛꯅꯔꯒ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯅꯣ ꯈꯟꯅꯤ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯆꯦꯛꯄꯅ ꯂꯣꯏꯅ ꯈꯥꯏ꯫ ꯌꯨꯝ ꯑꯅꯧꯕ ꯍꯣꯡꯉꯛꯄꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯍꯪꯒꯣꯏꯗꯅ ꯆꯪꯗ꯭ꯔꯦ꯫ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯜꯂꯦ꯫ ꯃꯣꯏꯗ ꯍꯥꯟꯅ ꯈꯔ ꯆꯠꯂꯝꯕꯗꯨꯁꯨ ꯃꯥꯒ ꯍꯦꯛ ꯈꯪꯅꯈꯤꯕ, ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯌꯥꯁꯨ ꯗꯦꯜꯂꯤꯗ 10 ꯄꯥꯁ ꯇꯧꯕꯒ ꯑꯗꯨꯝ ꯂꯩꯈꯤꯕꯗꯒꯤ ꯇꯟꯅꯅ ꯆꯠꯇ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯁꯨꯄ꯭ꯔꯤꯌꯥꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯨ ꯅꯠꯇꯅ ꯏꯕꯥꯅꯤꯁꯨ ꯀꯌꯥ ꯄꯨꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯣꯏꯗꯁꯨ ꯑꯩꯅ ꯁꯨꯡꯆꯠ ꯆꯠꯇꯕꯅꯦ꯫ ꯑꯗꯨꯕꯨ ꯗꯥꯇꯣꯟꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕ, ꯃꯥꯒꯤ ꯐꯣꯟ ꯆꯠꯇꯕ ꯑꯁꯤꯅ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ? ꯃꯔꯝ ꯑꯃ ꯍꯥꯏꯔꯝꯃꯒ ꯄꯥꯎ ꯐꯥꯎꯔꯛꯇꯕꯅꯤꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯅ ꯈꯜꯂꯤꯉꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯑꯃ ꯑꯩꯈꯣꯏꯗ ꯇꯥꯟ ꯆꯥꯅ ꯂꯥꯛꯑꯦ꯫ ꯏꯅꯦꯁꯤꯁꯨ ꯗꯥꯇꯣꯟ ꯍꯣꯏꯗ ꯇꯣꯏꯅ ꯑꯗꯨꯝ ꯆꯪꯕꯅꯦ꯫ ꯑꯩ ꯇꯥꯟ ꯆꯥꯔꯦꯅ ꯈꯜꯂꯒ ꯏꯅꯦꯁꯤꯗ ꯑꯩꯅ ꯍꯥꯏ, ꯏꯅꯦ ꯁꯨꯄ꯭ꯔꯤꯌꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯒꯦ? ꯈꯪꯗꯦꯗ, ꯑꯩ ꯅꯣꯡꯃꯇ ꯍꯪꯗꯦ꯫ ꯅꯪꯒ ꯇꯤꯟꯅꯔꯤꯗꯨꯕꯨ ꯐꯣꯟ ꯅꯝꯕꯔ ꯄꯥꯏꯅꯗ꯭ꯔꯣ? ꯍꯪꯉꯨ ꯌꯥꯗ꯭ꯔꯣ? ꯅꯝꯕꯔ ꯂꯧꯅꯍꯧꯗ꯭ꯔꯤ ꯏꯅꯦ꯫ ꯃꯥ ꯂꯩꯇꯕꯁꯦ ꯏꯅꯦꯗꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ? ꯏꯆꯤꯛ ꯆꯤꯛꯑꯝꯅꯤꯕꯣ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯨ ꯊꯕꯛ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥ ꯑꯃꯁꯨ ꯊꯕꯛ ꯑꯗꯨꯝ ꯆꯠꯊꯣꯛꯏ꯫ ꯏꯅꯦꯒ ꯗꯥꯇꯣꯟꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯀꯥꯏꯗꯩꯅꯣꯍꯦ, ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯗꯦꯜꯂꯤ ꯆꯠꯈ꯭ꯔꯦ꯫ ꯑꯥꯗ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯄꯨꯔꯅꯤ ꯍꯥꯏ꯫ ꯃꯣꯏꯗꯤ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯅꯣꯏ ꯑꯩꯈꯣꯏꯅ ꯐꯪꯉꯔꯣꯏ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯃꯊꯟꯇ ꯂꯩꯕ ꯇꯜꯂꯦꯅ ꯏꯆꯦꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯀꯧꯔꯒ ꯊꯝꯍꯧꯕꯅꯦ꯫ ꯂꯥꯏꯔꯤꯛꯁꯨ ꯁꯤꯗꯩ ꯑꯗꯨꯝ ꯇꯝꯗꯣꯏꯅꯦ ꯍꯥꯏ꯫ ꯅꯪꯕꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯠꯄꯤꯌꯨ ꯌꯥꯗ꯭ꯔꯣ? ꯁꯨꯄ꯭ꯔꯤꯌꯥ ꯂꯩꯇ꯭ꯔꯁꯨ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯅꯪꯕꯨ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ?
ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯏꯅꯦꯁꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗ꯭ꯔꯦ꯫ ꯗꯥꯇꯣꯟꯅ ꯑꯥꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯈ꯭ꯔꯗꯤ ꯁꯤꯗ ꯄꯥꯛꯅꯁꯨ ꯊꯣꯛꯂꯛꯑꯔꯣꯏ꯫ ꯃꯥꯒꯤ ꯐꯣꯟꯁꯤ ꯆꯠꯇꯦ꯫ ꯁꯤꯝ ꯑꯅꯧꯕ ꯑꯃ ꯄꯥꯏꯈ꯭ꯔꯖꯥꯠꯂꯥ? ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ? ꯋꯥ ꯑꯃꯇꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯃꯁꯤ ꯈꯟꯕꯗ ꯑꯩ ꯏꯁꯥꯁꯤ ꯂꯥꯏꯃꯟ ꯑꯣꯏꯔꯦ꯫ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯁꯤꯡꯅꯕ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ꯫ ꯏꯕꯦꯝꯃ, ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯒꯅꯣ꯫ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯣ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯌꯥꯔꯣꯏ꯫ ꯏꯃꯥꯁꯨ ꯄꯥꯝꯗꯦ꯫ ꯏꯃꯥꯅ ꯋꯥ ꯉꯥꯡꯉꯣꯏ, ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯕꯅꯤ꯫ ꯋꯥꯊꯤ ꯇꯧꯒꯅꯣ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯉꯣ꯫ ꯅꯄꯥ ꯈꯪꯉꯗꯤ ꯁꯣꯏꯗꯅ ꯁꯥꯎꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯏꯃꯥꯅꯒ ꯉꯥꯡꯕꯗꯣ ꯇꯥꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯗꯥꯇꯣꯟꯒꯤ ꯃꯔꯝꯗ ꯈꯔꯕꯨ ꯈꯪꯂꯕꯗꯤ, ꯃꯥꯒꯤ ꯃꯄꯥꯎꯇꯕꯨ ꯇꯥꯔꯕꯗꯤ ꯈꯟꯗꯨꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯑꯩ ꯏꯅꯦ ꯍꯣꯏꯗ ꯆꯠꯂꯦ꯫ ꯑꯩꯅ ꯏꯅꯦ ꯍꯣꯏꯗ ꯆꯠꯄ ꯃꯇꯝꯗꯣ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯑꯦ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯦ꯫ ꯏꯅꯦꯁꯤ ꯁꯨꯃꯥꯡꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯈꯕꯔ ꯌꯦꯡꯉꯒ ꯂꯩꯔꯝꯃꯦ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯏꯅꯦꯅ, "ꯑꯦ ꯊꯣꯏꯕꯤ, ꯅꯪ ꯂꯥꯛꯏꯔꯣ? ꯅꯪꯗꯤ ꯁꯨꯡꯂꯥꯛꯄꯨ ꯂꯥꯛꯈꯤꯗ꯭ꯔꯦ, ꯀꯩꯗꯧꯔꯦ? ꯁꯨꯄ꯭ꯔꯤꯌꯥ ꯂꯩꯇꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯣꯅꯦ." ꯑꯩ ꯏꯀꯥꯏꯔꯝꯕꯅꯦ꯫ ꯑꯗꯨꯕꯨ ꯏꯅꯦꯅ ꯀꯩꯁꯨ ꯈꯟꯗꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯈꯔꯗꯤ ꯐꯔꯦ꯫ ꯑꯩꯅ ꯐꯛꯇꯣ ꯂꯧꯔꯒ ꯐꯛꯇꯣ ꯊꯥꯔꯒ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯐꯝꯃꯦ꯫ ꯏꯅꯦꯅ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯔꯛꯑꯦ꯫ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯡ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯗꯨꯒꯗꯤ ꯀꯣꯟꯅꯊꯪꯗ ꯏꯅꯦꯅ ꯍꯥꯏꯔꯛꯈꯤ, "ꯊꯣꯏꯕꯤ, ꯅꯣꯏ ꯗꯥꯇꯣꯟꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯕ ꯃꯥꯜꯂꯤꯅꯦ꯫ ꯅꯪꯕꯨ ꯃꯁꯛꯀ ꯈꯪꯕ꯭ꯔꯣ?" ꯑꯩ ꯏꯅꯦꯅ ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯄꯥꯈꯠꯄꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯥꯏꯁꯤꯁꯨ ꯉꯛꯁꯛ ꯉꯥꯡꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯒ ꯑꯩꯅ ꯈꯨꯝꯃꯦ, "ꯏꯅꯦ, ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯗꯥꯇꯣꯟꯅꯕꯣ ꯈꯪꯅꯔꯝꯃꯣꯏꯗ." "ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ꯫ ꯑꯗꯣ ꯏꯅꯦꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯊꯟꯇ ꯄꯣꯛꯄꯤ ꯅꯨꯄꯤꯁꯦ ꯃꯁꯤꯇꯅꯤ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯁꯦ ꯊꯕꯛꯇꯁꯨ ꯂꯧꯇꯥꯅꯩ꯫ ꯅꯣꯏꯒꯤꯗꯐꯥꯎ ꯇꯧꯗ꯭ꯔꯅꯦ?" ꯑꯩ ꯏꯅꯦꯅ ꯁꯛ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯗ, ꯍꯣꯏ ꯏꯅꯦ. ꯑꯗꯣ ꯑꯩꯗꯤ ꯏꯆꯦ ꯍꯣꯏꯅ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯟꯗ꯭ꯔꯦ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯁꯤꯇꯅꯤ ꯏꯅꯦ." ꯑꯗꯨꯅ ꯏꯅꯦꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕ ꯏꯃꯨꯡꯗꯒꯤ ꯏꯃꯧ ꯑꯣꯏꯕ ꯏꯅꯦꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯏꯆꯥꯅꯨꯄꯥ ꯑꯅꯤꯃꯛꯇ ꯂꯣꯏꯅ ꯍꯥꯏꯕꯅꯦ꯫ "ꯊꯣꯏꯕꯤ, ꯏꯅꯦꯒꯤ ꯏꯆꯥꯁꯤꯡꯁꯦ ꯌꯥꯝꯅ ꯐꯩꯗ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯅꯣꯡꯃꯇ ꯇꯜꯂꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯤꯛꯇꯣꯛꯄ ꯑꯝꯇ ꯌꯥꯎꯗꯦ." ꯑꯩꯅ ꯈꯟꯕꯗ ꯅꯣꯏ ꯗꯥꯇꯣꯟꯁꯦ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯝꯕ ꯖꯥꯠꯅꯤ꯫ ꯏꯅꯦꯅ, "ꯏꯃꯥꯗꯤ ꯅꯨꯄꯤ ꯃꯊꯟ ꯄꯣꯛꯄ ꯅꯠꯇ꯭ꯔꯗꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯅ ꯐꯥꯒꯤ ꯑꯣꯏꯅ, ꯏꯁ ꯑꯩꯗꯤ ꯅꯛꯁꯨ ꯅꯛꯅ ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯒꯦ ꯈꯜꯂꯨꯔꯤꯁꯤꯗꯤ ꯇꯣꯛ ꯇꯥꯕꯅꯤꯅꯦꯅ ꯅꯣꯛꯑꯒ ꯍꯥꯏꯔꯝꯃꯦꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯈꯤ." ꯑꯩ ꯅꯨꯃꯤꯠꯇꯣ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ꯫ ꯑꯩꯅ ꯗꯥꯇꯣꯟꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯨꯕ, ꯑꯗꯨꯕꯨ ꯃꯥꯅꯗꯤ꯫ ꯑꯩ ꯃꯁꯤ ꯈꯜꯂꯨꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯏꯅꯦ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯌꯨꯝ ꯍꯜꯂꯛꯑꯒ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯃꯤꯅꯣ? ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯥ? ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯗꯥꯇꯣꯟꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯗꯣ ꯌꯦꯡꯁꯤꯔꯥ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯄꯤꯛꯁꯤꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕ ꯏꯃꯥꯟꯅꯕꯤ ꯏꯆꯟꯅ ꯑꯩꯕꯨ ꯊꯦꯝꯕꯤꯈꯤ꯫ "ꯑꯄꯪꯕ ꯃꯤꯇꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯕꯅꯦ꯫ ꯃꯥꯇꯅ ꯅꯨꯄꯥꯔꯣ? ꯃꯥꯒꯤ ꯃꯥꯡꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯒꯗꯕꯅꯤ ꯏꯕꯦꯝꯃ꯫ ꯅꯪꯁꯦ ꯍꯥꯏꯕꯤꯌꯣꯅ ꯔꯥꯀꯦꯁꯅ ꯀꯌꯥꯔꯛ ꯁꯨꯔꯦ ꯍꯥꯏꯔꯤꯁꯦ? ꯑꯩꯅ ꯅꯪꯒꯤ ꯈꯪꯅꯕ ꯂꯩ ꯌꯥꯔꯣꯏꯅ ꯍꯥꯏꯈ꯭ꯔꯤꯅꯦ꯫ ꯅꯪꯅꯗꯤ ꯑꯩꯒꯤꯗꯤ ꯗꯥꯇꯣꯟ ꯂꯩ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤꯅ ꯀꯥꯟꯅꯗꯦ꯫ ꯔꯥꯀꯦꯁꯇꯣ ꯌꯥꯝꯅꯁꯨ ꯐꯩ, ꯅꯤꯁꯥ ꯄꯨꯁꯥꯁꯨ ꯑꯃꯇ ꯍꯦꯛ ꯆꯥꯗꯦ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯅꯪꯅ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯅꯤ, ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯄꯤꯈ꯭ꯔꯗꯧꯅꯤꯀꯣ ꯍꯥꯏꯔꯝꯃꯒ ꯃꯥ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅꯗꯤ ꯉꯝꯃꯣꯏ, ꯌꯥꯔꯣꯏꯅ ꯍꯥꯏꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯈꯪꯗꯦ ꯑꯩꯗꯤ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯅꯣꯛꯑ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯦꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯈꯤ꯫ ꯑꯩ ꯗꯥꯇꯣꯟ ꯑꯣꯏꯔꯝꯃꯗꯤ ꯈꯜꯂꯒ ꯐꯣꯟꯁꯦ ꯁꯠ ꯄꯥꯏꯈꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯔꯥꯀꯦꯁ ꯑꯣꯏꯔꯝꯃꯦ꯫ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏ, ꯑꯩꯒꯤꯗꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯅ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯨ, "ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯦ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯑꯣꯏꯁꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯕꯤꯌꯣ. ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤꯁꯨ ꯄꯨꯝꯅꯃꯛ ꯁꯦꯌꯔ ꯇꯧꯅꯁꯦ." ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯍꯣꯏꯅ ꯌꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ
ꯅꯨꯡꯇꯤꯒꯤ ꯔꯥꯀꯦꯁꯁꯦ ꯀꯣꯜ ꯄꯪꯇꯧ ꯇꯧꯔꯛꯑꯦ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯑꯣꯐ ꯊꯝꯖꯤꯟꯕ ꯌꯥꯎꯔꯦ ꯑꯁꯨꯝꯅ ꯊꯥ 3 ꯁꯨꯖꯤꯜꯂꯛꯑꯦ ꯑꯩꯒ ꯗꯥꯇꯣꯟꯒꯁꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯔꯥꯀꯦꯁꯀ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗꯗꯤ ꯃꯥꯕꯨ ꯀꯥꯎꯒꯦ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯠꯁꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯃꯌꯥ ꯇꯥꯔꯦ ꯔꯥꯀꯦꯁꯀ ꯑꯩꯒꯁꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯅꯣꯛꯑꯒ ꯂꯩ ꯔꯥꯀꯦꯁꯁꯦ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯐꯥꯒꯤ ꯌꯥꯝꯅ ꯇꯧꯒꯜꯂꯦ ꯃꯇꯝꯁꯤꯗ ꯋꯦꯇꯤꯡ ꯑꯃ ꯆꯪꯉꯛꯈꯤ ꯑꯩ ꯀꯅꯥꯅꯣ ꯌꯦꯡꯕ ꯃꯇꯝꯗ ꯗꯥꯇꯣꯟꯒꯤ ꯅꯝꯕꯔ ꯑꯣꯏꯔꯝꯈꯤ ꯑꯩꯅ ꯗꯥꯇꯣꯟꯒꯤ ꯅꯝꯕꯔꯗꯣ ꯀꯛꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕꯒꯤ ꯅꯝꯕꯔꯁꯦ ꯑꯩꯅ ꯈꯪꯕꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏꯕꯁꯦ ꯗꯥꯇꯣꯟꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯪꯕꯅꯦ ꯑꯩꯅ ꯔꯥꯀꯦꯁꯇ ꯔꯥꯀꯦꯁ ꯗꯥꯇꯣꯟ ꯐꯣꯟ ꯇꯧꯔꯛꯏ ꯑꯩ ꯑꯝꯇ ꯄꯥꯏꯒꯦ ꯍꯥꯏꯔꯒ ꯄꯥꯏꯈꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯀꯛꯄꯅ ꯍꯥꯟꯈ꯭ꯔꯦ ꯑꯩ ꯑꯝꯇ ꯊꯝꯃꯣ ꯍꯥꯏꯔꯒ ꯔꯥꯀꯦꯁꯀꯤ ꯐꯣꯟꯗꯣ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯗꯥꯇꯣꯟꯗ ꯑꯩꯅ ꯀꯣꯜ ꯇꯧꯋꯦ ꯑꯍꯥꯟꯕ ꯇꯧꯕꯗ ꯃꯥ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯑꯦ ꯗꯥꯇꯣꯟꯅ ꯅꯨꯡꯉꯥꯏꯔꯤꯕ ꯊꯣꯏꯕꯤ ꯏꯁ ꯑꯉꯥꯡꯁꯦ ꯋꯦꯇꯤꯡꯒ ꯂꯩꯗ ꯅꯣꯏ ꯁꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯩꯔꯣ ꯗꯥꯇꯣꯟ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯐꯣꯟ ꯑꯣꯐ ꯊꯝꯃꯤꯗꯣ ꯊꯣꯏꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯕꯨ ꯐꯤꯕꯝꯅꯅꯤ ꯃꯇꯝꯅꯅꯤ ꯑꯩ ꯉꯁꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯗꯥꯇꯣꯟ ꯀꯥꯏꯗꯒꯤ ꯁꯥꯏꯅꯣ ꯏꯃꯥꯟꯅꯕꯅꯦ ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅꯗꯤ ꯈꯟꯒꯅꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯗꯥꯇꯣꯟ ꯑꯩ ꯀꯩꯁꯨ ꯈꯜꯂꯣꯏꯌꯦ ꯅꯪꯒ ꯑꯩꯒ ꯈꯪꯅꯕꯁꯦ ꯏꯃꯥꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯏꯕꯥꯅꯤꯃꯛ ꯌꯥꯝꯅ ꯁꯥꯎꯋꯦ ꯌꯥꯝꯅꯁꯨ ꯉꯥꯡꯉꯤ ꯏꯃꯥꯅ ꯅꯪꯕꯨ ꯄꯥꯝꯕ ꯄꯥꯝꯗꯕ ꯃꯗꯨꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯅꯕꯨꯡ ꯅꯆꯟꯗꯧꯅ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯦ ꯕꯕꯥꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯉꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯕꯕꯥꯁꯨ ꯌꯥꯝꯅ ꯁꯥꯎꯋꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯥꯎꯒꯗꯕꯒꯤ ꯁꯔꯨꯛ ꯈꯜꯂꯒ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯋꯥꯐꯝꯁꯦ ꯈꯪꯍꯟꯒꯦꯅ ꯈꯟꯕꯅꯦ ꯉꯝꯗꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕꯁꯦ ꯅꯉꯣꯟꯗ ꯍꯥꯏꯔꯕꯅꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯑꯃ ꯂꯩ ꯃꯥꯁꯨ ꯑꯩꯒꯤ ꯊꯕꯛ ꯃꯐꯝ ꯄꯨꯜꯂꯦ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯈꯪꯅꯕꯁꯦ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯃꯇꯦꯛ ꯈꯔ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯨꯀꯣ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯑꯩꯅ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯅꯪꯍꯧꯗꯅ ꯗꯥꯇꯣꯟꯁꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ ꯑꯩ ꯁꯣꯔ ꯁꯥꯡꯅ ꯑꯝꯇ ꯍꯣꯟꯊꯖꯩ ꯐꯔꯦ ꯗꯥꯇꯣꯟ ꯅꯪꯒꯤꯁꯨ ꯅꯪꯅ ꯄꯥꯝꯖꯕ ꯃꯍꯥꯛꯇꯣ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯖꯔꯣ ꯑꯩꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯒꯦ ꯈꯜꯂꯒ ꯑꯩ ꯔꯥꯀꯦꯁꯀ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯦ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯦ ꯀꯥꯏꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯗꯣ ꯀꯔꯤꯅꯨꯡꯒꯤ ꯑꯩ ꯗꯥꯇꯣꯟꯒ ꯅꯨꯡꯁꯤꯅꯔꯨꯕ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯨ ꯇꯝꯕꯤꯕ ꯑꯗꯨꯒ ꯃꯥꯅ ꯀꯥꯏꯅꯕꯁꯨ ꯇꯝꯕꯤꯔꯝꯕ ꯑꯩꯕꯨ ꯏꯅꯦꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯥ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯃꯥꯅ ꯂꯩꯔꯒꯅ ꯍꯦꯟꯅ ꯑꯩ ꯋꯥꯈꯤ ꯀꯞꯈꯤ ꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯀꯔꯝꯅ ꯆꯠꯄ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯑꯌꯥꯝꯕ ꯈꯜꯂꯨꯔꯒ ꯔꯥꯀꯦꯁꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗꯣ ꯌꯥꯔꯁꯤꯔꯥ ꯍꯥꯏꯅꯁꯨ ꯑꯩ ꯈꯟꯕ ꯌꯥꯎꯈꯤ ꯑꯗꯨꯒꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯗꯥꯇꯣꯟꯁꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯦ ꯏꯃꯥꯗꯁꯨ ꯑꯩ ꯐꯖꯅ ꯍꯥꯏꯔꯒꯦ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯝꯃꯦ ꯃꯥꯁꯨ ꯅꯨꯄꯥꯗꯨꯒ ꯐꯖꯅ ꯈꯪꯅꯖꯔꯁꯅꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩ ꯗꯥꯇꯣꯟꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯔꯥ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯑꯕꯅꯤ ꯈꯜꯂꯒ ꯑꯩ ꯑꯃꯨꯛꯁꯨ ꯌꯥꯗꯕ ꯉꯝꯗꯦ ꯑꯃꯨꯛꯁꯨ ꯔꯥꯀꯦꯁꯀꯤ ꯈꯟꯕꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯗꯥꯇꯣꯟ ꯈꯛꯇꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯗꯤ ꯃꯥꯇꯅꯤ ꯈꯜꯂꯒ ꯑꯩ ꯔꯥꯀꯦꯁꯇ ꯀꯣꯜ ꯇꯧꯔꯒ ꯔꯥꯀꯦꯁ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯗꯥꯇꯣꯟꯅ ꯍꯥꯟꯅꯒꯨꯝꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯍꯔꯥꯎꯅ ꯍꯥꯏ ꯍꯣꯏꯍꯦ ꯀꯩꯁꯨ ꯈꯟꯗꯦ ꯍꯣꯏ ꯅꯪ ꯃꯥꯒ ꯐꯖꯅ ꯈꯪꯅꯖꯔꯣ ꯍꯥꯏꯔꯝꯃꯒ ꯃꯥ ꯑꯗꯨꯝ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯔꯥꯀꯦꯁꯀꯤ ꯈꯟꯕꯗ ꯀꯞꯈꯤ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤꯗꯤ ꯗꯥꯇꯣꯟ ꯈꯛꯇꯅꯤ ꯈꯜꯂꯒ ꯗꯥꯇꯣꯟꯒ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯅꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯆꯟꯅ ꯀꯣꯜ ꯇꯧꯔꯛꯑꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤ ꯔꯥꯀꯦꯁꯇꯣ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯃꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯗꯣ ꯑꯩ ꯇꯥꯁꯤꯟꯅꯗ꯭ꯔꯦ ꯊꯝꯃꯒꯦꯅ ꯑꯗꯨꯝ ꯀꯛꯊꯠꯂꯦ ꯑꯩ ꯈꯪꯉꯦ ꯏꯆꯟꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ ꯍꯥꯏꯕꯁꯨ ꯁꯥꯎꯐꯝꯁꯨ ꯊꯣꯛꯄꯅꯦ ꯑꯁꯨꯝꯅ ꯊꯥ 2ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯗꯥꯇꯣꯟꯒ ꯈꯪꯅꯔꯕ ꯃꯇꯝ ꯑꯁꯤꯗꯅꯦ ꯑꯩꯅ ꯑꯉꯛꯄ ꯊꯥꯖꯗꯕ ꯄꯥꯎ ꯑꯃ ꯇꯥꯔꯤ
ꯅꯥꯔꯤꯕꯁꯤ ꯑꯗꯨꯁꯨ ꯏꯅꯦꯗꯨꯅ ꯇꯝꯂꯝꯕꯅꯤ ꯗꯥꯇꯣꯟꯁꯦ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨꯒ ꯍꯥꯏꯅ ꯁꯤꯡꯅꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯦ ꯑꯩ ꯄꯥꯎꯗꯨ ꯇꯥꯕꯗ ꯄꯨꯡ ꯉꯛꯈꯤ इमुंगदा प्रभु संगसिलगा दातोन द कॉल तौखी मा पाइरक्ते मेसेज थाई हलक्ते अदुगदि मा पुंखा मु लेबगा मा कॉल तौरे आइना फोन दो सट ओखलगा खोनसिन इना मंगोंदा हाई दातोन तारि पाउसे चुम्ब्रा मा थौसादन खुमे कई पाउनो आई मितगी बिताना हाइखे दातोन नंगसे लुहोंगदौरे हाइना सिंगनरे हाइसे असुम्ब्रा इस कनाना हाइनो हे नंगोंदा फागी तौरी ओरमनी इनीना हाइरमे असेंबैरा सेंगना हायो दातोन आइना दु थवाइ नुवाइतना हाबदो माना कैसु थौसादना नोकलगा हाइरखे चुमे आई अपाम नतेदा इमा होगी अपामने नंगोंदना कनाना तमाइबा आई मागे असिगुंबा थवावा सादबा वाइसिंग अदुना थमोइदे यामना साउनिंबा फावखी आइबु अंगांगने हाइदुना असु उसितबा हाइनसु खनखी आई फोन दो अदुम कक्थले मा हलगसु तौरते कोना थंगदा मेसेज अमा थारखी थबी नंग आइगोंदा साउनुको नंग आइगोंदा लाना खनुको इमाना याद्रे आइदि इमागी मायुक्ता लेबा पामदे नंग साना खंगनबा नुपादुगा फजना खंगनरो थबी आई नंगोंदा लाले सॉरी आइना पारंबा फोन से लाक्तना लंखी ओ खोंगना कपखी इसे नाइबु यामना साउखी अदुबु आइना दातोनबु थमुसिंगना नुसिरुबना आइना खनखी दातोनदि आइबु नुंसी ममासु माना नुंसी आइगोंदगी ममाना हेना नुसिबना माना करिसु हाइबा ngamdabane दातोन आइनंबुदि तसेंना वराउदे हाइना आइना खनसखी इकाइबना हेनखिबना आई सिरासिरा हाइनासु चामरा खनखी दातोन आइनंगी लुहोंबा याबा ngamoi मागी लुहोंबा आई येंबा ngamoi मिसिदा मागी लुहोंबु सकतम उरखी हेना हेना थमोइ मचे ताना काखी मतमदुदा राकेश की वाखल लाखी आइना वारिबा असिगुमना मासु वारमनिको हाइना खलखी मसिसु आइना ओजबा थिबा हाइदुनी आई मंगोंदा आइबु अमता ngapiu हाइगे खनखी अदुबु मागा हंसनागे हाइबा वाखंदी आइगोंदा खनखिबा लेते राकेशना हारखी फारे अदो नंग आइगी खनबिरगा इबानी अमता उनसे हाइबदगे आइसु थोए अदुगदि नुमिसिदा अदुमा सेले आइना हाइजबदगे दातोनदगे हाना आइना होंगे इमाना आइगी वारी बाबादा लिबदगे बाबाना सुलोंबसे थुजनखिबने मसिने आइगी वारी तसिंगना आइगोंदगी दातोना हाना लोहोंगाबा आई मागी लोहोंबदो येंबा ngamoi मतमदुदा आई यामना वाखी आइना वाखिबसिंगदो आई मतौ करमना फोंतोकने हाबा आई तसिंगना खंगद्रे मतang asida wari ase myamda tahanjaba loijare wari asibu pathokshaba matamda soikibalan ki biyorbasu myamna ngakpiyo amadi myamna channel asibu nungsibiduna like share amadi subscribe tobiyo arobada myam puna pu ikoknono khurumjari